Houkhiba August tarahumdoi Patriot Day numita AMFA amadi MAMI TV na thoubu oiduna Khuman Lampak Pangthokkhiba Athouba Shing Ningsing Numit thouram ga mari leinana Koireng na Luchingba Unlf na leibak meeyam da Wapham khara thlamlakli lona thingkraba lalholop asigi publicity secretary M Sakhena thadorakpa cherol amana hai Athouba Shing Ningsing Numit August tarahumdoi ge thouram ase ngalingai matamdagi hauna lalholop asina leibak meeyam ga khutsam naraga chahi khudingi pangthoktuna lakhi Konadi Manipuri naso numit ase Patriot Day haina sakhangduna pangthokpa Houkhiba asumna ereipak ifurupu kannaba hotnabada thawaina pontha pikhiba laiwikraba ipaipu singbu ningsingjaba senglaba numit asida inkhalakliba naha singgi harau mathoi kaba ithak irangi thouram amagumna chathakhiba adu lalholop asinasu akanba mongda yaningdaba amasung sauningba poe Maru oina numit aduda tinkhiba nupa macha nupi masa singna utkhiba kahenba mawung sing aduda ireicha singna fongdok nakhiba pendaba asaubagi michai adu khakta natana sililangliba singi mathaktasu kham thengna yaningdaba fongdok pikhiba adu UNLF MPA gi oinasu saugatli haide matung tarakpada AMFA gi president na media da Rocky isai nongmai gi thauramadu namfuda tauhankhibani haina Koireng na Luchingba UNLF MPA gi kadar amagi ming panduna fongdokhiba leikre AMFA gi president na fongdorakhiba Wapham adu ngakningai oide maramde mahak masa lithok chanaba hotnaba haibase masana tabane kadar asiga khangna chanaba oibadagi AMFA gi president bu thauram ase pangthokpinaba hainabane Kadar aduna khanjabada India gi loilam lengak asina ireipak miyam gi ningtam lalho ase Houkhiba me ahum kumja inglesingani supna kunhumdoi dage furup masal gi lan onthoktuna lan gi chaithing fanglingai cherak asida ngasigi hawallakliba mirol ase rock music ke akanba ahoba lanpung thinduna yakai hanba loinana tungda thengnarakadaba akanba ningtam lan ge lanpau piba thouram Oinaba rock music da leibak ningbage isay saktuna lalaw lauduna Patriot Day thouram ase senbane adubu leibak thiribadi kadar asina convince tahoba watpa lapna leinabadage pau faunaba watpa loinana sililangliba sing saisakpa sing event manager na chingba sing aduna asigumba senglaba numit asige nunggi oiba aruba sentiment sing adu thamoida fauba watpa natraga thouram adu control tawduna karamba ichel amada pugadabano khangdaba kaya aduna thouram adu masak thihanaba maram oikhe asumna thouram adu ki sinba langbada asoiba leikhiba amadi AMFA gi president ke Wapham aduda khudung chaba lauraga Koireng na Luchingba UNLF MPA bu miyam mangda chang tahanaba thawaina silabra haibase irecha singna kupna yengbiu haina cherol asina makatari